Hello mayam pakhang leisagi oinadi yamna boring oiba aduga ima indon gi damaktadi yamna interesting oiba video ni isai sakpagi video ni lahana ina hapanga muhdaba ko sangman gi dana aduduna ai huji oina hapjarage mayam ngasi gi video se isai sigi video orani ima indon gi damakta hapjarakpani mayam asum yengminase.
哇，那他真的是夸大的。